ꯌꯥꯔꯤꯕ ꯁ꯭ꯇꯣꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯜ ꯐꯨꯗ ꯇꯣꯞ ꯃꯈꯥ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤꯅꯦ ꯑꯗꯣ ꯋꯥꯍꯩ ꯃꯔꯤ ꯃꯉꯥ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯄ꯭ꯔꯗꯛꯁꯦ ꯀꯩꯀꯩꯅꯣ ꯐꯪꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯦ ꯆꯥꯛꯍꯥꯎ ꯒꯨꯂꯥ ꯂꯩꯔꯦ ꯆꯥꯛꯍꯥꯎ ꯕꯨꯖꯤꯌꯥ ꯂꯩꯔꯦ ꯆꯥꯛꯍꯥꯎ ꯈꯖꯨꯔ ꯆꯥꯛꯍꯥꯎ ꯅꯤꯝꯀꯤ ꯆꯥꯛꯍꯥꯎ ꯃꯤꯂꯠꯀꯤ ꯒꯨꯂꯥ ꯑꯗꯒꯤ ꯆꯥꯛꯍꯥꯎꯒꯤ ꯀꯨꯀꯤꯁ ꯆꯥꯛꯍꯥꯎ ꯅꯤꯝꯀꯤ ꯑꯗꯒꯤ ꯃꯤꯂꯠꯀꯤ ꯅꯤꯝꯀꯤ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯣꯞ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯊꯣꯛꯄ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯔꯕ ꯉꯥꯛꯇꯅꯤ ꯁꯤ ꯃꯃꯜꯁꯦ ꯂꯨꯄꯥ 150 ꯊꯥꯏꯀꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯋꯥꯛꯁꯦꯠ ꯑꯃ ꯂꯤꯡꯈꯠꯂꯒ ꯑꯗꯨꯝ ꯁꯥꯔꯒ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯣꯔꯗꯔꯁꯦꯀꯣ ꯄꯨꯔꯥ ꯑꯥꯏꯇꯦꯝ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯑꯥꯏꯇꯦꯝꯗꯣ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯁꯦ ꯑꯗꯨꯝ ꯀꯨꯀꯤꯁꯇꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯔꯟ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯦꯠ ꯑꯗꯨꯝ ꯁꯥꯔꯒ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯛꯁꯦꯠꯇꯨꯗ ꯑꯗꯨꯝ ꯁꯥꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯑꯂꯥꯛꯄ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯔꯒ ꯑꯃꯠꯇ ꯄꯣꯠ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯝꯇ ꯄꯨꯊꯣꯛꯆꯕꯗꯤ ꯅꯠꯇꯦꯕ ꯁꯤꯗ ꯐꯪꯉꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯩꯁꯨ ꯃꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ ꯄꯨꯊꯣꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯌꯥꯝ ꯐꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯛꯍꯥꯎꯒꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯈꯪꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯐꯩꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯂꯠꯀꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯀꯌꯥ ꯈꯪꯕ ꯌꯧꯗꯦ ꯁꯤꯒꯤꯁꯤ ꯍꯣꯡꯗꯤ ꯍꯣꯡꯉꯕꯅꯤ ꯀꯩꯅꯣꯗ ꯃꯣꯏ ꯑꯁꯣꯅꯥꯀꯥꯟꯗꯩ ꯄꯨꯁꯜꯂꯛꯄꯅ ꯍꯣꯡꯉꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯦꯇ꯭ꯔꯦꯟꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯝꯇ ꯅꯠꯇꯦꯅ ꯀꯧꯇꯥꯒꯁꯦ ꯁꯤ ꯀꯧꯇꯥꯁꯤ ꯂꯧꯕꯒꯤꯒ ꯊꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅꯗꯤ ꯍꯣꯡꯉꯕꯅꯦꯗꯤ ꯀꯧꯇꯥꯁꯦ ꯑꯃꯗ ꯌꯥꯝꯅ ꯆꯤꯡꯉꯦꯕ ꯑꯗꯨꯅꯕꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯀꯧꯇꯥ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯄ꯭ꯔꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯄ꯭ꯔꯤꯟ ꯇꯧꯕꯗꯁꯨ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯥꯒꯤ ꯂꯩꯖ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯊꯥꯕ ꯉꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯍꯣꯡꯅ ꯊꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯤ ꯇꯥꯡꯉꯦ ꯍꯥꯏꯅꯔꯤꯅꯦꯕ 150ꯁꯦ ꯅꯠꯇ꯭ꯔꯥ 150ꯁꯦ ꯇꯥꯡꯉꯦ ꯍꯥꯏꯅꯔꯤꯅꯤ ꯍꯣꯡꯕꯩ ꯖꯥꯠꯇꯗꯤ ꯍꯣꯡꯉꯕꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯧꯇꯥꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯖꯕ ꯑꯣꯏꯗꯤ ꯎꯃꯦꯟ ꯍꯣꯡꯉꯣꯏꯗ꯭ꯔꯥ ꯃꯦꯇ꯭ꯔꯦꯟꯁꯦ ꯐꯪꯉꯒꯗꯤ ꯀꯣꯏꯕꯤꯔꯛꯑꯣ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯦꯗꯤꯌꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯤ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯑꯗꯨꯗꯨꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯎꯇ꯭ꯔꯒꯗꯤ ꯂꯩꯕꯤꯔꯨꯔꯅꯨ ꯍꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ